ngasi nungdan phongkiba pandangi pauchedagi maroiba pau khura khangatjeraga miyamdi khulo tamjage polling station taru amo hana vote thada hanaba CEO Manipur na ECI da chirol thakre ahan batangka ki oina ngara Manipur da phongthokiba 19 suba Lok Sabha mikhalda pamdaba thodok sing thoktuna vote thada wada apamba yepa pikhiba ina Manipur parliamentary constituency gi manung chanba polling station taru amo hana vote thada naba Joint Chief Electoral Officer Manipur na Election Commission of India da chirol thadna khangan khre mari leinaba presiding officer singna pikhapat report matung ina amu hana vote thada naba recommend torakiba polling station sing adudi 3/11 Moirang Campus Subject Upper Primary School 5/31 Command Zone 5 A 10/1 Eroisemba Upper Primary School Eastern Wing 10/6 Eroisemba Upper Primary School Western Wing 10/7 Eroisemba Upper Primary School Middle Wing amasung 18/22 Khaide Makha Polling Station ni 3/11 Moirang Campus Subject Upper Primary School da ngarang vote thadanabada mo bayoran solokpadagi vote thadaba yakhidre hana polling station asigi presiding RK Okendraji amasung sector officer Namairakpam Sunilna CEO Manipur da complaint tawrakhibani 5/31 Command Zone 5 AC gi su rayona maram oidina vote thadanaba yakhidre hana polling station asigi presiding officer T11 tena CEO da complaint tawrakhi 10/1 Eroisemba Upper Primary School Eastern Wing gi presiding officer P Dinesh na CEO Manipur da pikhalapa report ke matung ina polling station aduda irang tholak mathau toriba security personnel singbo overpower tawraga EVM thugai khibana vote thadanaba yakhide hairi 10/6 Eroisemba Upper Primary School Western Wing gi presiding officer Winning Sumbam Suruchandrana ECO da pirakpa report matung ina polling station asida security personnel singbo overpower tawraga CUBU amasung BBPAT thugai khi hairi 10/7 Eroisemba Upper Primary School Middle Wing gi presiding officer Consem Sanazawbana ECI da pikhalapagi report matung inna hariba polling station asimakta dasu miyam horoktuna security personnel singbo overpower tawraga EVM sing thugai khi hairi 18/22 Khaide Makha polling station gi presiding officer M Sarachandrana CEO Manipur da pirakpa report ke matung inna ngarang vote thadaringai marakta masakhangdaba miyoi kanglup khara chalaklaga vote ke procedure yauduna vote humpuga mathoi namduna thadaki hairi maduna maram oidina polling station aduda irang haurakpadagi makha tana vote thadaba yadana lepki hairi presiding officer singna pikhalapa report adugi matung ina hariba polling station taru asi amuk hana mikha pangthoknaba CEO Manipur na aiba chiro ama thaduna Election Commission of India da wakat khribani driver singgi coordination committee semdina CM da memorandum pising kre demand sing phangdri phawa driver sing mathau tokduna balepna kre Imphal Jiribam Lambi National Highway 30 ke 7 ki saru ama oiriba kaimai ki tolen kholda tha asi ki jaita taraka tarukta oil tanker amadi gas bullet nomai kapsila khrabagi matungda petroleum amadi brang LPG driver singgi oiba coordination committee ama ngasi semkhre committee asi ki maike dagi waro mari yaba memorandum ama Chief Minister da pising khibaga loina demand sing phangdri phawba highway asida petroleum amadi LPG driver sing amata mathau tawre hana laukthokre Nauna semliba coordination committee asigi matangda All Manipur Petroleum Products Driver Association ki President Laisram Somena hai Malom Oil Deporter Petroleum amadi LPG Driver Sing Association Transporter Association sing yawba mifam ama famduna Imphal Jiribam Lambida Driver sing na thengnariba awaba sing ki matangda khanaki mifam aduda Petroleum Driver amadi LPG Driver sing ki oiba coordination committee ama semba haina warepna khibani mahana makhata na hai Committee asina Chief Minister da pisimba memorandum aduda highway da isko kambo moment attack torakpada suit and side order piba oil tanker amadi LPG gas bullet tanker vo isko toriba security personnel singna mathau ningthina tawdaba tarabadi disciplinary action lawba lambi asida mathau tawbada aso apan yaugna disable oiba singi imung manungda matik saba thabak piba natraga lupa lakh taraga manga ki semfa phanganba karigumba lekhidaba oiraga lupa lakh nifu piba amadi India lengang na masakhangba natraga khangdaba organization singna apamba piriba asigi matangda tungkoiba waroisin ama puraknaba wari saba yauri hairi mama Oibi singi thamoi da hak-tuna leigadaba thouwong sing touganu Khwairamband Ima sing 19 suba Lok Sabha mikhal gi ahamba tangkakta state achida chathakiba violence ki thouwong sing akama mawngda yaningde
Mama Oibi singgi thamoi da hak-tuna leigadaba thouwong sing matungda amu hana touganu haina Khwairamband nupi Kaithairamband Ima singna phongdorakli. Ngasi Manipur Press Club ta pamisinga unava amada Khwairamband Kaithairgi Ima Assembly lamanana phongdokhibada Khusengi seng tangmagi mayokta hokhiba ihau yangna puwarigi tangkak kayada Manipurgi Mama Oibi nupi singna mangna songthokuna thodang kaya yaduna isasing amadi khunai asigi nupasingbu ngaktuna lakli. Irebak iramdanggidamak thawai thaba kiduna songthokhiba isasingbu sokpa yaroi haiduna ahing nungthil khaiduna sifai kayaga thengaduna lakhibani. Loinana isagi imungda karigumba amata leitraba fawba isasingini khanduna angamba mateng panglakhibani. Adubu Mama Oibi singbu karisu leitana khanbagum state asigi mafam kayada ngarang chathakhiba thawong sing adudi imungda lairiba mama mapa khudingmakta khut thaba oina lawi. Masima lamdam asigi mama ama oina yaningde punama adu soikre khanduna matungda amu hana touganu ichasingidamak matam chupada imasingna lepli. Adubu Mama Oibi singgi thamoi da hak-tuna leigadaba thabak thorom pangthokpa chumloi. Report tawgani hariba asida mafam adugi maira paibi imasingna thoktuna ningthina ngak sembiyo haina sumahana appeal tawki. Mikhalda pamdaba thodosing thokhiba adu BJP na condemn tawrakli. Lok Sabha Mikhalgi ahamba tangkaki Mikhalda masa masagi democratic right manghanba yade habagi wakhalonda bothada khiba miyam punamaki mafamda BJP Manipur Pradesh ki maikadagi thagapa phongdorakli. Imphal ki thamba sanglenda pamisinga unava amada BJP Manipur Pradesh ki President A Sardana hai ina Manipur Parliamentary Constitution ki apunba voter masing 989887 ki manungda voter 715886 na thadaduna masa masagi democratic right khiba asi thaganingai ni. Festival of Democracy hairaga khangnariba election asida mipum khudimang na tholaktuna isagi tawdaba yadraba thodang amani khanduna election asibu maipa ankhiba asima BJP ki maikaidagi thagale haiki. Ngarang thokhiba pamdaba thodoksin adugi matangna palladuna Sardana makhatana hai ngarang pangthokhiba mikhal aduda mafam kharada nungaitaba thodok khara thokhiba adu party asina nungaitaba phongdokpaga loina condemn tawi. Loina asigumba thodok asi matungda amu hana thoktanaba hotnaminasi haina sumakhan mahakna appeal tawki. Polling station da nomai kapsilamba sing phagatkre Moirangkampu Primary School da bot thadaringaida ngarang nomai kapsinduna ahal ama aso apanangangkhiba thodok aduda chenaba miyoi ahum Manipur Police na phaba ngamkhre. Thodok aduda chenabani haiba police na phagalaba miyoi ahum adudi Laisongbam James chai 39 Nongthombam Ratan chai 43 amadi Khumuksam Angamba chai 39 ni. Makhoidagi live immunization nipan yawa .32 gi pistol ama mobile phone ahum kar ama amadi sel oina lupa lakh amaga makhoi ahum dagi phagappa ngamkhiari. Pharaba khulaga konana miyoi sing adu Porompa Police Station na sinakhibaga loina case ama lakhatkre hairi. Barisara mare lale hajagadabani haina khongjang changsingkre. Jai School Assembly Constituency ki manung samba wangkhai maihobam lampakta ngarang pangthokhiba Lok Sabha Mikhalga mai lejana mafam aduda lariba Ima Ibel Singh da BJYM ki hanagi President Manohar Mayum Barisara mana chatharamba thawong adu lale hajagadabani haina mafam adugi ima singna waka mifam chathakre. Wangkai maihobam lampakta chathakhiba waka mifam aduda saru yakhibi W Sonia na phongdokhibada Mikhal ingna singna pangthok ingaida Barisara ma amadi mahaki kanggu khara laklaga Ima Ibel Singh da usit thawoidaba thawong chathaduna irang sagapa amadi nomai puthokuna kihan khangamba pirambagi thawong yadingde yamna leba macha tadaba mawongda chatharamba thawong adugidama Ima Ibel Singh na lale hajagadabani haiki. Wakal mifam aduda non culture yadingde Baris amadi mahaki kanggu na Ima Singh na lale hajagadabani haina thaba placard sing sizinakhi. Saikhom Birena sengdorakli Arambay Tinggo na bot thugari haikhiba adu miyamna hainarakpadagi haikhibani haina Khomam Zone 4 dagi Saikhom Birena sengdorakli. Ngasi Manipur Press Club ta pamisinga unava amada Saikhom Birena phongdokhibada ahamba tangkaki oina state asida ngarang pangthokhiba 19 suba Lok Sabha Mikhalda Khomam Zone 4 gi polling station 5/11 da bot thadagi haina polling booth ta changrubada bot thadaba loire hairakhi. Machi Arambay Tinggo na tawbani haina haikhiba adu khudam amata leibanate miyamna hainabadagi hairubani. Loina ngarang Khomam Zone 4 gi polling station 5/31 da sarangna bathokpadagi bot thadaba lepkhraba matung bot thadagi haina tholakpada bot thadaba matam loire hairakpadagi miyamna ngangnaba tajuna Arambay Tinggo na bot thugaire haina mejada phongdokhiba wafam adu arambani. Wafam asu khudam changdam leiba nate haina lebak miyamda sengdorakli haina sumahana makhatana haiki.